ngapai khara soibum khara chanagadaba maroi mapang morok atekpi khaiba chanagadaba maroi mapang chang uyan chappa uyan thangba uyan thangkatpa gas sukhatpa saba ngaiba thau purakpa asa thau haiba chanagadaba chathau gi chang haijanjaba kharaga muk haijanjaba kitanga haijanjaba asa thau sajalakpa chalo thadajaba sanam thadasalakpa haribop thadasanba morok atekpi thadasanba khabai laksanba otjaba chanagadaba maru marang gi chang laksalakpa otpa machu thadharakpa otpa otjaba ngapai laksanlakpa ngapai laksanjarakpa otpa fazana otpa sing kitang thadhajaba chappa jegamna chappa thak nik aga otpa chanagadaba sing chang khajitang kha kharaga amuk chappa padigom khara padigom pu padigom langjanba first round ki padigom Chana ka daw chugi ro su chan. Kasrai ya ne sikka. Adina wanga nga phayana ya da. Chana ka daw ro ki chan. Ani nga khai ka chang ani nga khai. Kasrai ya ne sikka ni na wa phayana nga ya da. Mai da da. Ro ha ni na. Alu, thada, ongka thada, alu thada ni na, soibum ang lakhara apka, thada, thada sai haya, singkhar chonghinda, masak kita. Singkhara haijanja hayana haijanja khabai laksalakpa otpa khutna mu pairaba torchlight se mahi gi chang ge kitang waliba man madagi kharaga mu haithajaba hapchanjaba mahi amalena mu tortoni ji khangje ko aidi si matang ji sauba ngaiba munba ngaiba torchlight ki maingal da thongba soibum mamadi ngapai gi mathal torchlight ki maingan da thongjaba sauba ngaijaba munba ngaijaba chana ga da thung gi chan yakpi da bilai haubi bilai henjen gi da bilai singkhara poi he manin jina torchlight ka pe landing site yawrabanina ta paikhatjaba ngapai ga soibumga ro ta haithai phajana to phugatna adoga sina ngapai sina ngapai sina soibum ngapai soibum mix with alu khamen singju